Nasing asimak langsin birau mahiroi singidamak thamjariba khodong chabani hena akupa marolgidamak contact tawbiu 9612 501599 natragana 9862 074363 natragana aikoi website fancier.co.in dagi khangbiba yagani Lying Zari Paton Memorial Ayurvedic Jaundice Clinic Hairok Patri Champathong Road Thawal District Manipur Yu thakpadagi liver chawthokpa liver cirrhosis oirakadaba pok kangkhatpa mit amadi hakchang da hangam mapal machu karakpa amadi pokpada ngariba angangsingda jaundice narakpa khudimak asi matam chana tanabiho liver cancer dagi kanhausi lying bagi sel lawjaroi Miyamgidamak leijare Thokchom Neelachandra Singh Physician in Jaundice Hairok Patri Champathong International Awardee 2013 Nepal Amadi Kathmandu Akopa marolgidama call tobiu 9862498264 Loinana 8014220728 Sorat ki paujel Haukibo October ki tang ani Numit asida thokaningdaba khudong thiraba thodok amana maram oiduna laikhidraba Moirangthem ingocha singi asti sanjay Haukiba October gi tang taru langbal thagina thase numita lakhotkraba matung laikhidraba sigi srada dingi thoram lagliba October gi tang taramari mera thagina mapani panba sagol se numita thogle numit asida laikhidraba sigi atma santina ingna chingna mapu maki laikolda lairunana bagidamak ngamjaba hirang lerang kharadang khatchagadawri Maramasina, Laikhidrabasiga Loina Biramba, Equinadi Sakhangja Haudraba, Moirangthem Ingochagi Marumapang Sing Amadi, Kwaipunamaki Mapamda Paujelasi Thamjari. Moirangthem Ingocha Sing, Masamak Manipuri Police Department da Constable Oina Laibatanatana, Laikailam Damasigisu Saukot Horangi Damak, Matamatamgi Oiba Mateng Kaya Pangbiduna, Naharol Singh Busu Apo Maikaida Lamjing Biramba Misakamakangni. Paujen Jariba, Moirangthem Sana Thomas Singh Apokpa. Moirangthem Lilapati Devi Apokpi Loinana Moirangthem Ongbi Santibala Devi Elais Ichan Loinabi Khangabuk Patri Makha Maning Laikai Ahanbamagtada 91.2 MHz sa sandokjariba Diamond Radio gi thorom tabiriba singbu Nirmala Thangjamna taram nokjari hauzik thorom gi makha chathajarakpada puduna lakjari ngasigi rasifal amadi matam gi wafam ahanbada lanthokjari ngasigi rasifal Mesh Rasi losing fudokna thaupangba watkani amadi huran banan naralda mitai haiba kauganu aron bangang thokanu adubu charang nadradi landi chawkhatkani Laisa pakhang singi oina nungsi mari fai Brace Rasi thawyam puganu haksang nungai bawatli maruk khan bahayu amadi mirak changbada irang puganu mangjagani ingthana amadi nolokna chatladi mang balairoi laisa pakhang singi oina isagi takhangano Mithun Rasi ning mathungani sendong yamna fangani amadi naral tansin hauro matang chai maruki matengna mingchat arang arak phangbaya lay angambanadi warogani laisa pakhang singi oina nungsibana chanbi karkarasi michang hengatkani ningbadumak pangbiyagani amadi anawba thabak pangba hauba pamlasu matang chai yekna babu ngambata natana lai guru nasu thoina chanbigani laisa pakhang singi oina ningba thongani singharasi naitom aruba thaupanganu amadi warib sulau daba fai Mahu chawbana maralda mitai jakshello miyam loina bathabak jadi soidana mai pakani laisa pakhang singi oina nungsi mari phai
Kanya Rasi asauba khoirangba amadi charangnaba phathau natrabadi pothafam khangloi wafang naganu amadi poram yatbasu haiba watli losing chawbagi watau leisha pakhang singgi oina khangba kalu Tularasi hantabaloinaba amadi yetnagadaba maramda yaurudaba fagani anauba thoram pangbadi mai pakani laibak phaba yamna leibana khuchau thaba yagani leisha pakhang singgi oina thagat bigani Brisik Rasi naknabana luna khanbiba maruki mateng lawba yaba amadi miyamna yaba hengatli imung dahuran bana tati jekshindaba tawganu mitop tai thajaganu Leisha pakhang singgi oina nungsibana luna tawbi Danu Rasi harau jaba nungaiba anauba salakpa amadi ichang thauna phodok payaba matangni tawbatabu irang puganu tawgadaba thabak ta pokning changdrabadi kainagani leisha pakhang singgi oina warawnaba leigani Makar Rasi thabak khudingda thauna leitrabadi phangba yaba sumangkhini kinana araiba thauna phodoktuna fare khanba thabak tudi panghauro panduna laikhiba chel phangba yai leisha pakhang singgi oina ningba mapa charoi Kumbarasi aningba mapa jai amadi leibak phaba hingatli mingchat amadi ngang sakpa haibana oija oitak soidana phangani kalak yengthibasu yamna lei kawganu leisha pakhang singgi oina ningba mapa jai Aroibada minarasi nachana nai chawkhatpa ningba mapa chab amadi afawa thabak pangba leigani miyam loina bakanagani amadi pausu nungai batagani napal nadi tati leisha pakhang singgi oina nungsibana yai Ngasigi matam-matam gi wafamda puduna laksari corona kaukthok haningde pandemic asi peningai oidribani pangthoklagadaba mikhalgi matam naksilakpagi haunaba political party sing makhoigi tiketa mirep oigidawribani haibasing afangba party amagi tiketa lepkani fangdragashu independent mirep oirabasu lepkani haiba mioising khoiren masa painarakli makhoi ni haiba worker voter sing omyom sinnarakli maring chatnarakli tausanu mikhalgi mikhal pangthokadaba numit naksilakpagi haunabini Mahusani Election Commission of India ECI amasung Manipur gi Chief Electoral Officer CEO phawbana mikhal haibani karino mikhalda fangliba voter singi right na karino haibagi matangda phawba awareness amasung sensitization program phawba hoina sinduna pangthoklibani Bot thadaba yaraba mipung khudingmakna mikhalda saruk yahananaba campaign kaya phawba chatharaklibani Manipur gi miyamna state sigi pangthoklagadaba 12 suba anauba assembly mikhalgidamak thawai yaungnarakpabudi apaba khongthangni leibak sida chatnarakliba lengak longi wahanthok mayek sengna khangi haibani adubu hauzik asi malemgi miyam pumnamaki tamthiraba laina laichet ama oiriba novel coronavirus covid-19 na maiwairakpadagi piklaba manipurna langlakpa maisha koktribani pandemic asigi second wave ki chaitheng mayoknaribani positive ohelakpagi chang chada manga tarukta haitharakle hairagasu laina asidagi pumkoklaba laina asigi matangda peningai oiraba phibam ama haibadu oidribani Kaitel dukan amasung miyam punbagi thabak sing khara komthoraktuna mahusagi Manipur gi fibam hanjinba horaklagasu laina asiga Manipur miyam gagi marakta pumthat thadat namamak oidribani haujiksu makhatana cheksingadabani fibam da leiribani October 4 English ngani kunga mathoida phawbada state asida thengnaba apunba positive case masing lakh amaga lising kunga mathoi tani pan yangkhai ga humdoi shukhrabani numit asi phawbada laikhidraba active case sing masingna lising amaga chatre tara tarukni aduga
laina asina maram oiduna laikhidaba aponba miyoi singi masingna listing amaga chanipan marfugani thoi yaukhre October 9 Englishing ani kunga mathoida miyoi listing tara mathoi subna humbudraga umdoi covid vaccine kapthokpa tharaga numit asi phawbada apunba covid ki hidak kapthokhiba apunba miyoi singi masing listing tara taret lag tara taret listing humpugani pan chamapan kunga taret sure hajaragasu hidak asigi ahanba dose ki hidak kapthoklaba miyoi singi masing lag tara nithoi listing kuntraga chahum ga yangkhai khaktani aduga second dose kapthoklaba miyoi singe punba misingna masigi tangkhai phawba yaudana sumna tagi miyoi lak manga lising kuntraga mari chamanga ga humbudraga taret khaktamak ngairibani haibadi covid ki ahanba amasung ani shuba dose ki hidak sing kapthoklaba phawbada kanagumba miyoi singna ko morbidities pu thohalaklabadi mahaki punsi kanba ngamhaudana manglibani aduga positive oihanbagi Taudoksida first amasung second dose kapthoklaba phawbada thohalakpa yauribani maram sing asina hojik phawbada laina asigi matangda makhatana section bagi tangai fadaba adumak leiribani adubo talak asida pangthok yadraba anauba mikhal lakli haiduna bot khomnanaba national party kayagi makok thongba sing yauna luchingba kaya toina laktuna miyam tinba thaurang sing pangthoklaba haibasi party sing asigi tawdaba yadaba sing oirabasu hojik phawbada pandemic asigi maigi komdagi chongthokchaba ngamdriba manipur gi miyamna coronavirus asibu kauthok haningde siraga amuk halakpa yade khangliba miyamna awamacha lemna mangde naraga hingde haibagi thawdok adu makhatana mayokna haudanaba hotnaba changi hainingi maramdi tamchiraba laina asina sandokpa khwaidagi khonghai charibasi miyam punduna mi amaga nakshinnabani haibasi kauthok haningde masini ngasigi pujarakliba matamgi